Mebys News and Information adom tarang nokjari. School Fagadansi Mission gi makhada Sakhiba chahi fadriba YUMNAM HUIDROM HIGH SCHOOL gi nauna saba mathol ani longba building gi mathak thangba RCC gi floor auful tana kaire. School gi floor gi phiba madu ubada wangoi ST gi MLA Tourism Loken mei hona saukre. Mawong maril tadan thabak tawramliba miyoi singi mathakta action lokhodhangani haina MLA Loken na phongdokre. Kumjali singani kungamathoi gi December thada saba loiraga Sakhiba mathol ani longba building asigi mathak thangba floor do oiramliba phiba madu ubada MLA na angakpa phongdokhe. Manipur lenga ke cabinet mifamna lawkhiba warep amagi matungina school asi higher secondary gi thakta upgrade tawragani haina lauthokrabani. Loinna warep adugi matungina school asigi building adu sagatkhibani. School adugi classroom gi oiriba phiba madu wangoi ST gi MLA Tourism Lokena yengadaba matamda school gi building gi ahanba floor da auful ta na kairaga leiramba loinna auful brang hauraga leiramba thengnakhe. Ka sing adu dagi thoklakpa auful gumlaba leingoi makup sing adu ka gi kachen amada paiduna leiramba thengnakhe. Classroom sing adu gi floor sing adu khutna sokpa matamda auful oina thoklakpa thengnarakhe. MLA Tourism Lokena Paumi Singh the High YUMNAM HUIDROM High School gi building gi floor kaibagi paw simioi kharana mahaki mobile phone da WhatsApp gi khudang da thajalakpadagi khangbane yamna mong tadana leiba du ubadagi mahak masabangna sangsinduna yengsiluba matamda oiramliba phiba madu ubada angakpa phawi classroom singdo phul thokpa duna maram oiraga mahiroi kaya lok thungduna naba yaungnarakpadagi school chaning daba phawba yaure Pibamasi yenglaga di building asi kudong tiningai oi haibada laloi karigumba akanba yuar harapana chingba thoklabadi misi mina yaurpa yabagi pibamda leiramkhe maramasina school gi mathak thangba floor asida mairoi sing class tawdana ba oja singda MLA na poktak pikhe YUMNAM HUIDROM High School asi matamamada Manipur lenga ki afaba school singi manungda chanba loinna mahairoi mak wangna phangba amasung pass tawbagi chang wangbadagi lenga ke school Fagadansi mission paikhalakpada mission asigi makhada semgat sagatpagi thabak changsinliba madugi saruga moina building asi sagatkibani saba loikiba chahi fawba fadriba building asida oiramliba phibam asi angakpa phawi loinna lenga na education sector da ahenba midyang changduna lenga ke school sin fagadana ba changsilakpa matam asida lenga ke thausilasi bo mingchak thiana ba honariba miyoi singi mathakta action lokhodhangani haike Thoubal district ki Yairipo khoirom mathak lekaida minor industrial estate MIE gi private factory amadi sawmill chalairiba singasi lengang na thingjinbiu natraga khoirom mathak lekaidagi matam pumbagi hongdokpikro haina lekai adugi miyamna irang horokpadagi ngasi test oba lakhiba Manipur Pollution Control Board amasung Thoubal Forest Division gi official sing maphamadda changhankhidre maphamadudagi phangba paun hai official singi team maduna maphamadda air quality monitoring amasung maphamadda nil khongbuki chang onana bagi damakta lakhibani adubu miyam aduna di test obagi mathau ta de maphamadda MIE thamba yaroi hongdokpikro haina irang sagalakhe thasigi maridagi JC against establishing of the Khoirom MIE Hill residential area na senduna leikai miyam ga loinna maphamasida MIE hongdokpikro miyamasi leina pakpa yaure angang sing lairik paba yanadre haina khongjang changsinduna lakhibane thasigi taragani thoida khoirom mathak lekai multipurpose community hall da mipamadugi miyamna private factory amadi sawmill mapusingna neklaga meeting tawkhiba MIE thamba pamba mafam aduda private factory amadi sawmill asi hongdokpikro haina demand tawri mafam asida aikhoigidi atataini makhoina miyam ama neklaga MIE thamba yaningi hairiba mayam adudi haujiksu masak amata udre hainasu miyam aduna phongdongnarakhe Hiramasigi matangda Thoubal Forest Division gi TFO TH Lokendro na Paumi Singh the High Khoirom MIE asi kumjali singani taraga nipandagi linkhatkibani adubu masigi matangda lorembam tomba koba JC gi miyoi amana complaint ama tawrukpadagi Khoirom MIE asi thasigi nipandagi Forest Department na thingjinduna lakhibani Khoirom gi miyoi khara amana MIE asi thingbegenu haiba aduga miyoi khara amana MIE asi hongdokpikro masina hakchang sokningai oirakle nil khongbaki chang thokle haibadagi Forest Department na Director Pollution Control Board da GMA ibadagi ngasi nil khongba thokpa air pollution thokpasing asigi test togduna drigi onana ba lakhibani
Adubu JC gi team asina nil khongba air pollution amata onba yaroi mafam asidagi MIE hongdokro haibagi warep lowkre haibadagi ngasigi oina handokjare makata na kari tawgadagi haiba adu amuk lepnaraga khangalakigani haike aina thingkraba lalulup KCP PWG gi mioi taragani thoi amasung KYKL gi mioi ama kulai ga konana government ta changjarakhre loinna ngasi FASMR gi bucket holda homecoming ceremony pangthoktuna government na taramno okre government da changjarakhra KCP PWG gi mioi taragani thoi aduna lethot gun ani 9mm gi pistol ahum IED ahum detonator ani radio set ani letterhead manga amasung extortion slip mari puraktuna sinake loinna KYKL gi mioi aduna 9mm gi pistol ma puraktuna government ta changjarakhre aina thingkraba laruluf ani asigi mioi taraga humdoi kutlai ga konana changjarakpa sada makoi bu taramna okpa oina FASMR gi bucket hold the pangthokiba homecoming ceremony ga mari lenana chief minister N Biren haike Prime Minister Narendra Modi amasung Union Home Minister Amit Shah gi midiang makhada pumnamapu ikai khumnaba amasung chawkhat minagadabani haiba wakhalonda Meeyam gi yaifanana ba thabakaya tawduna lakle lising machama panhumpuga manga dagina hombudragi matamdagi lamdam asida insurgency gi problem asi leiduna lakhibani haukiba chahi manga asidadi insurgency gi problem asi hantarakhi kanagumba kharana masagi oiba interest lamdam asibu insurgency gi problem leiba Meeyam da akiba pokhan ba yaba maongda lana sandokli masi tawbigenu haina mahakna makata na phongdoke India government na napsa amasung atei scheme gi yanthokliba cheng asi Manipur gi oina state asigi lomi singna puthokliba phau asi leisinduna sizinana bagidama government na thorang tawre masigidama government na lomi singdagi Phou KG amada Lupa kunga manga da leisingani haina Cafe and Feed Minister L Susindro Meitei na phongdokre napsa amasung atei scheme gi damak India government na subsidize tawduna pidiba cheng asi Manipur gi mapandagi pusilakpagi mahota state asigi lomi singdagi phau leisinduna cheng onthoklaba matung Meeyam da fanganana ba thorang tawre lomi singdagi leisingadoriba phau singadu taknana bagidamak modern rice mill ama chayisigi December thadagi pangkhatpa hauragani pungamada phau metric ton ahum takpa ngamba rice mill asina cheng asangba amachung cheng makup tongan khandokpa ngami rice mill asi ahanbagi oina lingkhatlabasu atenba matamgi manungda machine ani thamnana ba thorang tawri haike Moreh Fire substation gi oina leiriba awat pasingi manungda gari thampam amasung staff quarter gi phibam phataba asisu amani Moreh Fire substation gi oina anoba technology yauba vehicle amasung government na Moreh Meeyam gi khanbiduna issue tawkhre government na issue tawba gari Moreh da yorpadi leitri Manipur gi chief minister Nongthom Biren Singhana Indo-Myanmar border town Moreh gi oina anoba fire fighting vehicle amasung equipment kaya pirakpagi damakta Moreh da leiba tongan ba community kaya gi mioi singna harauba amasung nungaiba phongdoknarakle amaromda lisingani anigi April 13 Manipur gi oina matam madugi family welfare minister Bijoy Koizam na sangakiba fire substation Moreh gi office garage staff quarter gi phibam yamna sokle hauzik paliba government asina miyeng changbiu loinna phibam soklaba building nongna sabiu haina Moreh da leiba tongan ba community kaya gi mioi singna government ki puning singsilakle Housing Moreh Fire Substation ki office building mapam kaya da Sakhiba yaubana akanba yuar habana chingba mahausa gi amanga ta thorakpada kudong thiningai oiri adubu Sakhiba building asida staff sing upai lektabadagi leiri Fire substation asigi fire tender sing mapam oiriba garage ki faklang kaya da ningkhaiduna laun hore Moreh da leiba tongan ba department kaya gi oinadi staff singi leinana ba quarter building ningthina saduna leiba yaurabasu Moreh Fire substation gi staff singi oinadi hauzik leiriba quarter gi phibam phatre amadi matamga chanaba quarter oidre hairi STDCM Scheduled Tribe Demand Committee Manipurna Meetei bu Scheduled Tribe list chalanduna phurup asigi saktam kanjananaba constitutional ngaklo pinanaba lamdam asigi tongan ba maphamda Meeyam ga loinana changsilakliba khongjang ngasisu makhatana Imphal West ki MU Manipur University manakta wakan mifam phamduna democratic oiba khongjang changsinke ngasi sathakiba wakan mifam aduda wa ngangladuna STDCM gi youth wing gi co-convener Singsubam Manglemton Meitei haike STDCM na Meitei bu ST Scheduled Tribe listed yahonduna constitutional safeguard pigadabani haina haukiba August 13 tagi khongjang changsilakpani
Wakan mifam asi hapta ahum phazilaklaba fauba lengangna tumina laisinba haibasi yamna nungaite. Manipur ki tambak ki MLA asi nifuni. Tambak ki MLA nifu asina Meitei kananaba wafam karigumba amata phongdoroktabasi Meitei kaningdabra hauzik Meetei hairiba furup asi aruba phibam amada lagle masida natana tambaki mafamsing mitopna laisilakpa mitop ki chabok hengalakpa asi khangna MLA nifuna tumina laisinba si yaningde atopa state kharagidi lengangna choba thodang lauduna ST list chankhre aduga lamdamasigi lengangna hiramasigi matangda kariguma thodang amatana laudana leiba asi laibak thibani tambaki mafamsing protection leite mitopna bot lepa yai masina maram oiraga Meetei haiba furup asi mutkiba yabagi phibamda lakle masi lengangna khangpham upham thoi wakat mifam asi thasigi aroiba phauba phamkhigani karigumba lengangna October hogolaklaba phauba tabidabadi lamdamasigi CSO sing maira paibi sing amasung Meeyamga loinna akanba khongjang changsinlagani hairi